अनौब चहीगी अहानब याइफे युम्बालगी थौरम ताबिरिबसिंबु तराम नुक्चरी अनौब चहीना लाकपदा मिपुम खुदिंगमक्की अना अयेक याउदबा नुंगाइरबा याइफे युम्बाल अमा पुरक्लसनु हाइना याइफा पाउजेल सु पिजरी निंगथम था मतमदा लौखुतकदबा सेक्शन थौरंगसिंगी मनुंगदा मईदगी सेक्शन बाहाइबसिसु अमनी ngasiगी थौरमदा थमजरी निंगथम थादा मईदगी सेक्शन बा हिरमसिगी मतंगदा लाइस्ट्रम नबचंद्र सिंह डिविजनल ऑफिसर मणिपुर फायर सर्विस मई हाइबसी अखोई पोट अहुम खक पुनचलगा अदुमाइना तौदना ओइरकपा अदुगुम्बा पोषक अमनी अदुगुम्बा पोषक अहुम दुदी अहानबदा अखोई ऑक्सीजन हीट अमसुंग फुइल मई चाकनबा पोषक अम खक मखोई अहुम से हेक पुनबगांदा मई हाइचे ओइरे अदुना मसी अखोइना मु क्लासिफाई तौरकांदा मखन मरी थोंना अखोइ नैनबा याय क्लास ए दा अखोइगी फायर इन्वॉल्विंग वुड पेपर क्लॉथ्स फर्नीचर अदर हाउसहोल्ड आइटम्स चाकपसिंगसे मसी अखोइ क्लास ए दा अखोइ चिंगी अदुगा क्लास बी दना अमु अखोइगी फायर इन्वॉल्विंग इनफ्लेमेबल लिक्विड्स हाइबदी पेट्रोल केरोसिन लाइक सुमग मैम सी चाकपसिंगना अखोइ क्लास बी दा ओइना चिंगे अदुगा क्लास सी दा फायर इन्वॉल्विंग गैसेस एलपीजी एंड हाइड्रोजन सुमाइना सुंबा अखोइगी मई चाकनबा गैस सिंगसिबो अखोइना क्लास सी दा अखोइना नैनबा याय अदुगा क्लास डी दा अखोइगी फायर इन्वॉल्विंग हेवी मेटल्स अखोइगी मेटल्स फायर सिंगसे मसिबुना अखोइना क्लास डी दा अखोइ सुमाइना क्लासिफिकेशन अमा खाइदोइ अदु खाइदो मतुंगदा अखोइना मदुबु एक्सटिंग्विश तौबा मतमदा अखोइगी नुंगाइनबैदमक्ता अखोइ मेथड मयाम अमा अखोइ सिनै अदुगुम्बा मेथड सिंग अदु खितंग पन मयाम पंजगे द मेथड ऑफ फायर एक्सटिंक्शन सी कईगम अहमद कूलिंग अखोइगी मई ची चा मतुंगदा मसाई हीट चे अखोइना रिड्यूस तौनबा हीट से लिमिटेशन ओहेनबा अदुगा अखोइ मई ची मुथतपा अमा या अतोपदा मु स्ट्राबेशन हाइबदी अखोइगी मई चाइबा पोतु ngsaigi magi kenosi fuel si mei chakadori posak si lokthokpa adu kakthatpa aidi oi adu degi sum limitation of the fuel ohenba adu idadi mei si mathanda muthale aduga mu aduba amadana mu starvation haina masu khoi method ama sinai starvation sinang ngsaigi oxygen si cut off tawba aduga akoina blanketing torkanda mei si muthatpa aduga मई साकपदा संगबा पोलम सिंगसी थिंग बाय बतारे थिंग बाय तारे ngsaigi limitation of oxygen then smoothering sisu semni adu ngsaigi akoina ngsaigi mai chakadriba mai duda akoina amu hana akoigi oxygen speed darga akoi mai si muthatpa adumain tawduna अखोई मेथड ऑफ एक्सटिंक्शन मैम अखोई कनो तौरकांदा मई से मुथली होय तामोदई मरता खंगजनिंग बसिना हौजिकी अखोई मई चाकपगी थोइबा अयाम्बा थौदोसिंगसी मसी करम मतमदनि हेना थेंगनबीबा डिपार्टमेंट की थेंगनबीबसे मदुसु कितंग हाइ नॉर्मली अखोइना चाही मदा थेंगनबा अयाम्बदा मई चाकपगी सीजन हाइना अखोइना खरा हेना मई चाकनबा मतम मोइना लौनरिसी अक्टोबर दगिना अप्रैल साइफौथि अखोइ मई अयाम मतमदा दुम खरा हेना चाइ हाइ तारे अदु अतोप मतमदा सो दुम मई दुम चाइ अदु अयामना सी मतमदना खरा हेना दुम मयामना चाकपगी कोल से दुम लाई होय मरुवेन सगी निंगथम था मतम चंगसेलकपसी सगी मई तिकप के दो हाइबमसु हेनगलकपनिना अदुगा मरुवेन हौजिकती दामो सगी इलेक्ट्रिक की तोान तोान पोलो मैम थोले सगी रूम हीटर बो हायरगसु इसिंग लुमनबा बो हायरगसु इलेक्ट्रिक की तोान तोान मैम थोलकपसिनसु दुमक थोकपसि मरकता करिगुमदा दुमक मसी यावरमगदरा हैना खनजै तोान तोान तामोनसु सै मरमदि मैम थंबिख्रे मसी अममतंग सुम खनजरा काइन तामो अहानबसी इलेक्ट्रिक सर्किट की मतंग लाक्सरगा शॉर्ट सर्किट थोगलैबसे तामो मसी मतौ करम थोगलैबनो मसी थोलप याबगी मरमसे मसी करी करिन ओहेलकपनो हाइबदुमतंग ताबिरिबसिन थबियो मसीदा इलेक्ट्रिक शॉर्ट सर्किट ना मई चाकपसे मसी इंडिया की ओइनसु क्वाइदि हेना चाकन बाइदि 75% दी इलेक्ट्रिक शॉर्ट सर्किट देगी मई चाइ हाइना दुमाइना कोइ मयामना दुम अखंगैसिन हाइनै रेकॉर्ड की मतुंगिना सु दुम मणिपुर दसु 70-80% दि दुम मई से इलेक्ट्रिक शॉर्ट सर्किट देगी चाइ अंदगा हौजिकती अदुगी चैलेंजेस मैम सु अखोइदा थेंगनाबा हाइदारे ngsaigi ngasidi tongan tongan ba mawongda अखोइ मई से सिनबा हेंगलाए अंदना कोइना मसी सेक्शन दबा मरोइना सेक्शन दबसी अखोइ मदगी अयाम थोइ मरमदि केनोबु अखोइना इलेक्ट्रिक हीटर से थारा मकान मई मुट खरकान मदु अखोइना काउदन सुइ से मुथलम दबदगी दुम थादन थम कादा से इवन अखोइ ऑफिस तक फमदाना अखोइ मई से इलेक्ट्रिक से मई टी एम दैदि मई से लाक्त्रकान अखोइना चलम दाइदि मुथलम दन थमबा अदन कादा हे मई चा अम्बगुम्बा सुम थेंगनै अदेन अखोइना स्ट्रीट अकांदा अंगांग स्कूल चलम दाइ केदोदे स्ट्रीट अका काउदन सोमदा मु अतोप थबा मदा मु एंगेज तौदना अदगी दुम स्ट्रीट दुम सारा थमबदगी
ꯑꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯆꯦ ꯆꯥꯡꯒꯨꯝꯕ ꯑꯗꯒꯤ ꯄꯗꯥꯔꯒꯨꯝꯕꯗ ꯁꯝꯅꯔꯒ ꯑꯗꯨꯝ ꯃꯩ ꯆꯥꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯥꯏꯁ ꯀꯨꯀꯔꯒꯨꯝꯕ ꯁꯦ ꯑꯩꯈꯣꯏꯅ ꯏꯆꯣꯠ ꯆꯣꯠꯈꯩ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯃꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯂꯣꯏꯔꯝꯃꯗꯧꯅꯦꯅ ꯊꯝꯃꯝꯃꯒ ꯍꯣꯔꯦꯟ ꯆꯪꯀꯥꯟꯗ ꯃꯩ ꯍꯧꯕ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯌꯨꯝꯁꯦ ꯂꯣꯏꯅꯃꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯩꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯩꯁꯦ ꯃꯨꯠꯊꯠꯂꯝꯗꯕ ꯑꯗꯨꯅ ꯃꯥꯗꯤ ꯁꯥꯡꯅ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯁꯥꯡꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯣꯝꯗ ꯑꯇꯩ ꯑꯇꯩ ꯃꯩ ꯂꯥꯛꯇꯕꯗꯒꯤ ꯀꯩꯗꯧꯕꯗꯒꯤ ꯊꯝꯃꯝꯃꯦ ꯑꯗꯨ ꯃꯥꯗꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯩꯗꯨ ꯀꯨꯏꯅ ꯉꯁꯥꯏ ꯍꯤꯇꯔ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯔꯨꯝ ꯍꯤꯇꯔ ꯑꯣꯏꯁꯅꯨ ꯗꯦꯟ ꯔꯥꯏꯁ ꯀꯨꯀꯔꯕꯨ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁꯁꯤꯡꯁꯦ ꯃꯁꯤ ꯁꯥꯒꯠꯄꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁ꯭ꯄꯥꯔꯛ ꯊꯣꯛꯇꯅ ꯑꯗꯨꯅ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃꯗ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ MCBꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯦꯛ ꯍꯥꯞꯇꯕ ꯑꯗꯩ ꯋꯦꯌꯔꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯚꯣꯜꯠꯁꯤꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯀꯦꯄꯥꯁꯤꯇꯤꯁꯤꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯋꯦꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯒꯗꯤ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯊꯣꯛꯍꯟꯗꯕꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯊꯣꯛꯁꯦ 90% ꯑꯗꯨꯝ ꯊꯣꯛꯍꯟꯗꯕ ꯌꯥꯏꯅ ꯑꯩꯅ ꯂꯧꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯥꯝꯅ ꯍꯦꯟꯅ ꯃꯩꯁꯤ ꯀꯟꯖꯨꯝꯁꯟ ꯇꯧꯗꯅ ꯑꯇꯣꯞꯄ ꯌꯥꯝ ꯐꯦꯛꯇ꯭ꯔꯤ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕ ꯀꯌꯥꯝ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯈꯔꯈꯩ ꯂꯩꯔꯤꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯂꯩꯕꯅꯦꯅ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯔꯝꯁꯤꯡ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯃꯔꯝꯁꯤꯡꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯌꯥꯕ ꯃꯗꯨꯁꯨ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯨ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯃꯩꯁꯤ ꯃꯨꯠꯊꯠꯄꯤꯔꯝꯕ ꯃꯩꯁꯤ ꯀꯔꯥꯏꯗ ꯀꯅꯥ ꯊꯥꯜꯂꯤ ꯈꯣꯠꯂꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛꯇ ꯇꯥꯕ ꯅꯠꯇꯕꯗ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯁꯇꯤꯗꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯈꯔ ꯋꯥꯈꯟꯗꯣ ꯑꯗꯨꯗ ꯊꯥꯗꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯩꯒ ꯍꯦꯛ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯑꯩ ꯃꯗꯨ ꯊꯕꯛ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯈꯔ ꯍꯦꯟꯅ ꯋꯥꯈꯟꯁꯦ ꯊꯥꯗꯔꯀꯥꯟda ꯇꯧꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯒ ꯔꯨꯝ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯕꯜꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯣꯏꯟꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯁꯥꯔꯀ꯭ꯌꯨꯠ ꯕ꯭ꯔꯦꯀꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ MCB ꯍꯥꯏꯅ ꯈꯪꯅꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯇꯣꯉꯥꯟꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯤꯡ ꯃꯦꯗꯤꯌꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯒꯨꯝꯕ ꯃꯆꯥ ꯑꯗꯨꯝ 2 kgꯒꯤ 4 kgꯒꯤ 6 kgꯒꯤ ꯂꯩꯔꯦ ꯑꯗꯨꯝꯕꯒꯗꯣ ꯑꯃꯈꯛ ꯑꯗꯨꯝ ꯊꯦꯠꯄꯤꯕ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟ ꯇꯥꯏꯝꯗꯣ ꯈꯤꯇꯪ ꯅꯪꯅꯅꯕ ꯑꯩꯈꯣꯏ ꯍꯦꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯕ ꯌꯥꯗꯕ ꯀꯩꯗꯧꯕ ꯌꯥꯗꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯗ ꯃꯩꯗꯒꯤ ꯆꯦꯛꯁꯤꯟꯕ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯑꯀꯣꯏꯖꯝ ꯏꯕꯣꯍꯜ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯇꯥꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯪꯕꯅꯤꯅ ꯏꯪꯕꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕ ꯑꯩꯈꯣꯏꯅ ꯃꯩ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕꯅꯤꯅ ꯃꯩꯐꯨ ꯇꯤꯛꯄ ꯃꯩ ꯊꯥꯔꯒ ꯃꯩ ꯌꯥꯏꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯥꯒꯤ ꯂꯦꯚꯦꯜꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯃꯩ ꯇꯤꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤ इल्लिबा फी सेटलिबा फीरोल अदु तासिन खोमजिले हायरागा अखोगी यारिबा मखै मैफू नत्रगना मैरीदुदगी समनदनबा मै वारक्तनबा सेक्शनबा मथौ ताई अमरोमदा अखोगी पिगलिबा अंगांसिंग असिसु मैहौ लांगपोक्ता यामना हुजिकी मतमदा यामना विक्टिम ओय मैदा नतना इसिंग असाबा हाइजलगसु पोकपा यामना लाइ नोंमता कांगदना हुजिकी डिसेंबर जनवरी गी था मतमसिदा दुना यारिबा मखै अंगांसिंगसु ममा मपा ओरिबसिंगना अंगांसिंग अदुबु इसिंग असाबदगी एंजांग असाबदगी चा असाबदगी लापना थंबीबा अमसी मथौ ताई अदु करिगुम डॉक्टर खुदुम थीबसी थोखरबा तारगदी अखोइना डॉक्टर लाक्त्रिंगैगी डॉक्टर उनद्रिंगैगी मरक्सदैस्ता युमदा लेरिबा मनाक्तरा लेरिबा मियोइसिंग लोखतपा याबा फर्स्ट एड हाइजबा तारे खुदकी ओइबा मसी करी तौबा याबगे हाइबदो ताबिरिबसिंगदा मेनाकोंग ओइना खितंग थंबियो मैना हेक चाकलबा मतुंगदा लखकदबा सेक्शन थौरांग लखकदबा फर्स्ट एड हाइरगदी चाकलिबा मै अदो मुथतपा खुदक्ता मुथतपा अदुना इहान हानबा पांबै ओइगनी चाकलिबा मै मुथतपा हाइबसी इसिंग अयिंगबा हाइजलगा मुथतकदबनी मै चाकपगी थौदोक अयाम्बा चाखुमदा नत्रगना चाकसंगदा थोकपा मरमना चाकसंग हाइबसी मक्तबु कोगी इसिंग मरांग काइना फंगबा मफम ओइबनिना मनाक्ता लेबा इसिंग अदु हाइजनदिगदबनी करिगुम्बा इसिंग लेतबा जगा मफम अमदा मैहौ लांगपोक थोकपा तारगदी मै चाकलिबा नुपा नत्रगना नुपी अदु खुदक्ता लेमाइ थक्ता तुथालगा थरो ओलहलगा मै अदु मुथतपिगदबनी इसिंग असाबना नत्रगना
ꯑꯁꯥꯕ ꯃꯍꯤ ꯍꯥꯏꯕꯗꯤ ꯍꯦꯟꯖꯥꯡ ꯑꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯆꯥ ꯑꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯍꯩꯖꯤꯜꯂꯒ ꯊꯣꯛꯄ ꯃꯩꯅ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥ ꯑꯗꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯏꯪꯕ ꯍꯩꯖꯤꯟꯕꯤꯔꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯤꯒꯗꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯆꯪꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯐꯥꯔꯁ ꯑꯦꯗꯁꯦ ꯍꯥꯟꯅ ꯄꯤꯕꯤꯔꯒ ꯑꯅꯥꯕ ꯑꯗꯨ ꯄꯨꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯇ꯭ꯔꯤꯠꯃꯦꯟꯠ ꯃꯩꯅ ꯆꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯆꯥꯡ ꯃꯩꯅ ꯆꯥꯛꯂꯤꯕ ꯗꯤꯒ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯦ ꯍꯥꯏꯖꯒꯦ ꯃꯩꯅ ꯆꯥꯛꯄꯁꯤ ꯗꯤꯒ꯭ꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯐꯥꯔꯁ ꯗꯤꯒ꯭री बर्न सेकेंड डिग्री बर्न अमसुंग थर्ड डिग्री बर्न फर्स्ट डिग्री बर्न ददी ट्रीटमेंट की थोइने यामना मथौ तादे पेशेंट अदुसु मिंग चनबगी मथौ तादे सेकेंड डिग्री बर्न अमसुंग थर्ड डिग्री बर्न की पेशेंट असिसु अमुक महाकी चाकलीबगी परसेंटेज हकोई हक्चांगी सरुक कया चाद सरुक कया मई चाई नत्रगा मई असाबना इसिंग असाबना पोई हाइबदगी मतुंगिना अखोगी लायंग पथा हौजगनी एडल्टा हाइबदी अहल्लोंदा अखोगी हक्चांगी परसेंटेज असी मोर देन 15% अदि चाद तरा मंगादगी हेना मई नत्रगा इसिंग असाबना पोलगदी मधु अखोइना इंट्रावेनस फ्लूइड रेसिस्टेशन हाइदना ड्रिप कापगी लायंग पथा बदु हौजगनी अदुना युमदा लेरगदी ड्रिप कापसी यादब मरमना हॉस्पिटल अमदा अखोगी अना लायंग संगदा मिंग चले हारगा मखोगी ट्रीटमेंट अदु हौगदबनी अखोगी हक्चांग कया खर लेरी परसेंटेज अदु 15% याउद्रगसु माइदा करिगुंबा इसिंग असाबना नत्रगन हेंजांग असाबना पोअबा माइदा पोअबा खुबाक्ता पोअबा खोंगपाक्ता पोअबा अदुगा हक्चांगी फिनुंगी कया सिंगदा पोअब मतमददी अखोगी एडमिशन तौबगी दरकार ले ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯒꯤ ꯃꯌꯥꯝꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖꯁꯤꯡ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤꯕꯨ ꯆꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯄꯥꯎ ꯄꯤꯕꯤꯕ ꯑꯗꯨ ꯑꯗꯩ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯁꯤ ꯏꯁꯤꯡ ꯕꯀꯦꯠ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯩ ꯅꯨꯡ ꯆꯥꯛꯂꯒꯗꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯊꯝꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏ ꯀꯔꯤꯗꯧꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯤ ꯀꯔꯥ ꯑꯃ ꯀꯔꯤ ꯃꯩꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗ ꯃꯩꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯍꯟꯗꯕ ꯃꯣꯏꯗ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯇꯧꯍꯟꯕꯤꯗꯕ ꯑꯗꯩ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯀꯦꯟꯗꯜꯒꯨꯝꯕ ꯊꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯤꯗꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅꯒ ꯅ꯭ꯌꯨ ꯏꯌꯔꯒꯤꯅꯦꯅ ꯆꯠꯂꯒ ꯄꯤꯛꯅꯤꯛ ꯇꯧꯔꯀꯥꯟꯗ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯃꯩ ꯅꯨꯡ ꯊꯥꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅꯃꯛ ꯄꯨꯔꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯃꯤ ꯈꯔꯁꯨ ꯇꯥꯗꯕ ꯃꯐꯝꯗꯒ ꯑꯩꯈꯣꯏ ꯃꯩ ꯍꯧꯔ ꯈꯣꯠꯂꯒ ꯃꯈꯣꯏꯁꯦ ꯆꯥꯕ ꯌꯥꯕ ꯀꯩꯗꯧꯕ ꯌꯥꯕ ꯊꯣꯡꯕ ꯌꯥꯕ ꯊꯣꯡꯉꯀꯥꯟꯗ ꯃꯩꯗꯨꯗꯤ ꯀꯥꯎꯗꯅ ꯃꯨꯊꯠꯂꯝꯗꯕ ꯍꯣꯔꯦꯟ ꯅꯨꯡꯁꯤꯠꯇꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯤꯗꯤ ꯑꯍꯥꯡꯕꯗꯗꯤ ꯌꯥꯝ ꯁꯤꯠꯂꯤ ꯑꯗ ꯅꯨꯡꯁꯤꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯄꯨꯊꯣꯛꯑꯀꯥꯟda ꯃꯩ ꯍꯧꯔꯛꯄꯒꯨꯝꯕ ꯅ꯭ꯌꯨ ꯏꯌꯔꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯨ ꯃꯥꯡꯗꯅꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯗꯨ ꯃꯥꯡꯗꯅ ꯂꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯤ ꯃꯗꯨꯝꯕꯁꯤ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦꯅ ꯊꯝꯖꯅꯤꯡꯉꯤ